ꯆꯦꯝ ꯍꯥꯟꯅ ꯇꯣꯛꯈꯥꯏꯈꯤꯒꯦ ꯃꯁꯤ ꯎꯏꯔꯝꯃꯦ ꯃꯣꯔꯣꯛ ꯑꯩꯅ ꯊꯥꯎꯗ ꯇꯥꯎꯕꯅꯦꯕ ꯊꯨꯝ ꯌꯥꯎꯔꯦꯕ ꯑꯗꯣ ꯃꯤꯃꯤꯁꯦ ꯑꯂꯣꯏꯕꯗ ꯍꯥꯞꯀꯦ ꯁꯤꯅ ꯃꯤꯃꯤꯅꯤꯀꯣ ꯎꯜꯇꯥ ꯄꯥꯏ ꯂꯩꯔꯦꯁꯤ ꯁꯤꯅ ꯃꯤꯃꯤꯅꯤ ꯃꯤꯃꯤꯁꯦ ꯀꯣꯟ ꯇꯧꯒꯦ ꯁꯤ ꯍꯥꯟꯅ ꯇꯣꯛꯈꯥꯏꯈꯤꯒꯦ ꯐꯖꯅ ꯉꯥ ꯂꯩꯔꯦ ꯉꯥꯁꯦ ꯀꯔꯤ ꯉꯥꯅꯣ ꯍꯥꯏꯗꯤ ꯌꯦꯡꯉꯁꯦ ꯉꯁꯤꯁꯦ ꯏꯄꯨꯔꯣꯏꯕꯅ ꯉꯥ ꯂꯩꯔꯦ ꯍꯥꯏꯕ ꯁꯤ ꯉꯥꯁꯦ ꯑꯥꯏꯂꯥꯏ ꯉꯥꯗꯨꯅꯦ ꯑꯁꯤꯁꯦ ꯏꯂꯤꯁꯥ ꯃꯅꯝ ꯅꯝꯃꯦꯕ ꯁꯤ ꯉꯥꯁꯦ ꯉꯥꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯉꯥ ꯍꯥꯏꯗꯤ ꯁꯞꯇꯥ ꯑꯃꯅꯤ ꯉꯥ ꯆꯥꯔꯛꯇꯗꯤ ꯉꯥ ꯀꯨꯏꯅ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯉꯥꯁꯦ ꯊꯣꯡꯉꯛꯑꯒꯦ ꯑꯩꯅ ꯊꯨꯝꯒꯅꯦ ꯌꯥꯏꯉꯪꯒ ꯇꯣꯜꯂꯦ ꯁꯤ ꯉꯥꯁꯦ ꯉꯥꯇꯣꯏ ꯆꯥꯁꯨ ꯍꯥꯎꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯅꯝꯕꯗ ꯇꯥꯎꯔꯒ ꯊꯣꯡꯉꯒ ꯆꯥꯏꯕ ꯉꯥꯁꯦ ꯇꯥꯎꯔꯒꯦ ꯉꯥꯁꯦ ꯇꯥꯎꯈꯠꯄ ꯍꯧꯔꯦ ꯈꯥꯡꯁꯦ ꯉꯔꯥꯡ ꯑꯩꯅꯅꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯔꯨꯕꯅꯦ ꯑꯗꯨꯒ ꯇꯛꯄꯁꯦ ꯑꯩ ꯉꯥ ꯇꯥꯎꯕ ꯍꯧꯔꯦ ꯈꯥꯡꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯩꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯕꯗꯅꯦ ꯊꯥꯎ ꯀꯥꯈꯤꯕꯩꯅꯤ ꯉꯥꯁꯦ ꯃꯨꯜꯂꯦ ꯀꯣꯠꯊꯣꯛꯄ ꯌꯥꯔꯅꯤ ꯀꯣꯠꯊꯣꯛꯑꯒꯦ ꯉꯥꯗꯤ ꯇꯥꯎꯕ ꯂꯣꯏꯔꯦꯕ ꯊꯣꯡꯉꯛꯑꯒꯦ ꯏꯟꯖꯥꯡꯁꯦ ꯉꯥ ꯊꯥꯗꯔꯁꯤ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯅ꯭ꯌꯨꯁ ꯌꯦꯡꯉꯦꯕ ꯑꯩꯅ ꯌꯥꯝ ꯁꯥꯡꯅ ꯅꯝꯃꯔꯣꯏꯒꯦ ꯉꯥ ꯊꯥꯗꯔꯒꯦ ꯉꯥ ꯊꯥꯗꯔꯦꯕ ꯐꯖꯅ ꯁꯧꯍꯜꯂꯒꯦ ꯑꯂꯣꯏꯕꯗ ꯑꯗꯨꯝ ꯎꯜꯂꯛꯑꯒꯦ ꯏꯟꯖꯥꯡꯁꯦ ꯌꯥꯔꯅꯤ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒꯦ ꯃꯆꯨꯒꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯅ ꯍꯥꯏꯕꯤꯔꯝꯃꯣ ꯃꯩ ꯃꯨꯠꯊꯠꯂꯦ ꯆꯥꯔꯝꯗꯥꯏ ꯍꯦꯛꯑꯕꯅꯤꯅ ꯁꯤꯒꯩ ꯁꯧꯒ꯭ꯔꯤꯁꯤꯒꯩꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗꯅꯦ ꯀꯥꯟꯅꯕꯗꯣ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯌꯥꯝ ꯐꯪꯒꯅꯦꯕ ꯁꯧꯒ꯭ꯔꯤꯁꯤꯒꯩ ꯁꯧꯒ꯭ꯔꯤ ꯃꯍꯤꯁꯦ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯨꯝ ꯑꯗꯨꯒ ꯉꯥꯔꯤ ꯉꯥꯒ ꯂꯣꯏ ꯊꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤꯁꯦ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯏꯁꯥꯅ ꯊꯣꯡꯉꯝꯗꯥꯏ ꯍꯦꯛ ꯆꯥꯔꯕꯅꯤ ꯏꯁꯥꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕꯗꯣ ꯊꯣꯡꯉꯛꯑꯒꯦ ꯐꯖꯅ ꯁꯧꯍꯜꯂꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯁꯨ ꯃꯩ ꯃꯨꯠꯊꯠꯄ ꯌꯥꯔꯅꯤ ꯐꯖꯅ ꯁꯧꯔꯕꯅꯤꯁꯦ ꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯥꯏꯂꯥ ꯉꯥ ꯊꯣꯡꯕꯅꯦ ꯑꯁꯤꯒꯅ ꯑꯩꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯣꯛꯈꯥꯏꯗꯤꯔꯤ ꯑꯁꯤꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯇꯅꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯂꯣꯏ ꯐꯔꯝꯒꯅꯤꯀꯣ ꯗꯦꯜꯂꯤꯗ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯃꯐꯝꯗ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯆꯨꯔꯦꯕ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯥ ꯆꯥꯕ ꯀꯩꯅꯣꯗꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗ ꯍꯥꯄꯛꯄꯔ ꯈꯪꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯁꯦ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯐꯤꯒ ꯂꯣꯏ ꯆꯣꯠꯈꯤꯅꯅꯦ ꯑꯩꯅ ꯐꯤ ꯐꯧꯔꯝꯕ ꯑꯗꯨ ꯂꯣꯏ ꯆꯣꯠꯂꯦꯕ ꯑꯗꯨ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯎꯔꯛꯄꯅꯦ ꯑꯃꯨꯛꯀ ꯍꯥꯏꯔꯝꯒꯦ ꯁꯤꯒꯅ ꯑꯥꯏꯂꯥ ꯉꯥ ꯊꯣꯡꯕꯅꯦ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯁꯤ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯛꯈꯥꯏꯗ꯭ꯔꯤ ꯑꯩ ꯀꯦꯃꯦꯔꯥꯁꯤ ꯏꯃꯝ ꯃꯝꯕꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯈꯪꯗꯦ ꯅꯣꯡꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯁꯤꯡꯖꯨꯁꯦ ꯑꯝꯇ ꯍꯥꯟꯅ ꯇꯣꯛꯈꯥꯏꯈꯤꯒꯦ ꯃꯣꯔꯣꯛꯀꯁꯦ ꯎꯏꯔꯝꯃꯦ ꯃꯣꯔꯣꯛ ꯑꯩꯅ ꯊꯥꯎꯗ ꯇꯥꯎꯕꯅꯦꯕ ꯎꯏꯔꯝꯃꯦ ꯃꯣꯔꯣꯛꯀꯁꯦ ꯊꯨꯝꯁꯦ ꯌꯥꯝꯃꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯦ ꯉꯥꯔꯤꯁꯦ ꯁꯤꯗꯁꯨ ꯊꯨꯝ ꯌꯥꯎꯔꯦꯕ ꯑꯗꯣ ꯃꯤꯃꯤꯁꯦ ꯑꯂꯣꯏꯕꯗ ꯍꯥꯞꯀꯦ ꯁꯤꯅ ꯃꯤꯃꯤꯅꯤꯀꯣ ꯎꯜꯇꯥ ꯄꯥꯏ ꯂꯩꯔꯦꯁꯤ ꯁꯤꯅ ꯃꯤꯃꯤꯅꯤ ꯃꯤꯃꯤꯁꯦ ꯀꯣꯟ ꯇꯧꯒꯦ ꯁꯤ ꯍꯥꯟꯅ ꯇꯣꯛꯈꯥꯏꯈꯤꯒꯦ ꯐꯖꯅ ꯑꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯃꯆꯟꯗꯤ ꯁꯨꯗꯔꯦ ꯊꯣꯏꯗꯤꯡ ꯂꯩꯇ꯭ꯔꯕ ꯊꯣꯏꯗꯤꯡ ꯌꯥꯎꯗꯔꯦ ꯕꯦꯁꯣꯟ ꯑꯉꯧꯕꯒ ꯃꯪꯒꯜ ꯉꯧꯔꯒ ꯀꯩꯅꯣ ꯁꯨꯕꯗꯤ ꯌꯥꯎꯔꯦ ꯀꯩꯅꯣꯁꯦ ꯃꯤꯃꯤ ꯍꯥꯞꯆꯜꯂꯦ ꯃꯤꯃꯤꯗ ꯌꯥꯎꯕ ꯀꯣꯀꯣꯁꯨ ꯌꯥꯎꯔꯦ ꯏꯆꯦ ꯌꯦꯡꯉꯨ
तो खाएगी को भी चाक लेके चा दे रही हूँ ने मिमी से हाँ ना चिंजू तो खाएगा चौथा रहा होते हैं मयामदा nga thongbusi oina ilage nga se ina mahi jam chobri chaning bane adunne jam lawroktraba ai ge kaino to le khatse chadraba male nga ga loina sinji si hap ke mimi sinju se mayam se jamina se isingana kha thakige 피가 풍초 쫄람 매와리네 봐. 야시제. 짝 통어가 내 거기네. 여기 수행제 타라디네. 한번 따대고 농주고. 아주 매한데 인간이 잡아 오래 이신주 돼. 생각해. 리사만한 거가 남만해 봐. 신주 짜게. thôi đừng giàu để ấy nó sống với thùng và để cho nên bây giờ Ahora mismo मैम छौबी थक के छौबरी होई ना चार अगेरा हावड़े छौबी से कुमची मंगाए रे छौबरी पेन ना चा फंगे ना के वीडियो नम जादरगा कोई ममांग की से जुम ने तुगा के करना डोंग डोंग में दे मशीन मो के कनो की मशीन दो दिरी लैब रखंग दे दोनों का ना वीडियो नम जाना ना उल्टा पता वीडियो लगे ना तो रहा है उसे नोंग चुबे था हाँ मुझे ले पिया बस वो नहीं मुंह बांधता हो ऐसा हावे ngah se masa cik cik gau Tapi dong pada hau deh. Tapi dong với khoa gì rồi. Yêu cho bấm vào một chơi bà
Pokoknya hal macam ngane thang deh ba. Aduh nak cacap nilai ba. Dulu cakap kan. Orang di sini, nongkrong bertarung mana ni? Masih tu, udah sampai dendam. Harus lebih dekat pangan. Cháu bị rào đây. Cháu bị lôi tiền à. Thùng cái lối nào apa mà đi thùng dạo nó rồi chập chà hindi na pa na mahal. Nga magiging mataw na.
이제 넣으시는 거야. 우리 신가 타키가 시제 하오래 nga thong bu li sam nam nam na haore de ge chobri du chu de chinju ju lo cha gre te nge chit na ne cha de nyam chu hao gre ad ma thang mu bang khang de blog khang de du ga dum unara se du ga dum ai bi ram mo ngasi di chi ga tham ge ba